Ziribam Wathok amasung Chief Minister Convoy da attack Tourakkibada DGP amasung Security Advisor gi Asoiba Leiramladi chap chaba Thabak Loukhatkani haina Chief Minister N Biren na phongdokre. Manipur gi Ziribam district ta Kuki militant sing na maitai da attack chathakiba Amadi Chief Minister gi Advisor Security Convoy da su Kuki militant sing na ambush tawkiba sing Manipur gi DGP Amadi Security Advisor na thawoidaba Asoiba Leiramladi Manipur lengak na makhoi gi mathakta Loukhatpa yaba Thabak sing Loukhatkani haina Manipur gi Chief Minister N Biren na phongdokre. Astak paumiga unabada wafam sing asi Manipur gi Chief Minister N Biren na phongdokhibani. Ziribam gi thodok thokdringai gi mangoinana Ziribam lomda khutlai paiba miyoi kaya sangsillagle haibagi pau mangjaunana phangkhrabani. Cheksin thorang amata Loukhathaudraba hangbada CM gi maikaidagi Ziribam lomda khutlai paiba miyoi kaya changsillagle haiba pau mangjaunana phangki. Pau adu fangbadagi Manipur gi DGP Amadi Security Advisor da official oiba cherol ahumlak pikibani. Mahakna piriba information adu DGP Amadi Security Advisor na thawai khidabra natraga vap tahaudraba haibagi matangda thijinbagi thabak chathari. Manipur gi Chief Secretary na luchingba high level committee amagi makhada chatharibani. Mathauda pukning changlamdrabadi chap chaba thabak Loukhatkani haiki. Manipur da thokliba irang asi chahi ama hela fauba waroshin ama puraktana leiriba asigi karino haina makhatana hangba wahang amadasu paukum piraduna Chief Minister na hai Manipur thugaiba pamba miyoi kharana national media singda Manipur bu malemgi miyam mangda lana uhannaba hotnakiba kaya leikhre. Irang thokliba community animak India macha ngaktani. Tasengna maitai singda landarakliba kangbu asina mapandagi changlakpa drug lalonba kangbu singni. Thogliba irang asida lengakna henba force sizinaduna khutlai paiba sing thengnaragadi micham miyamda ka henna awaba tagadra haibagi akiba leibana government na henba force sizinadana wari shanabagi tanja adu ngaiduna lakhibani hainasu makhatana paukum piki. Ziribamda Chief Minister na chatnanaba Advanced Security Convoy chatpada Kuki militant singna attack chatharaki. Masisu security labs leibadagini. Pumnamak high level committee na kanna thizili. Loinana ngasi center da Narendra Modi gi oina Prime Minister oibagi term ahumlak suba lengak lakre. Tha ani ahumgi manungdadi soidana Manipur gi irang asi loishinduna peace puraknaba hotnagani hainasu makhatana Chief Minister N Biren na phongdokhi.